ꯌꯨꯝꯊꯣꯡ ꯁꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ CDO ꯊꯧꯕꯥꯜ ꯑꯃꯗꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ ꯍꯧꯔꯒ ꯑꯌꯨꯛ ꯄꯨꯡ 8 ꯐꯥꯎꯕ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈ꯭ꯔꯦ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯌꯨꯝꯊꯣꯡ 110ꯗ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯃꯁꯛ ꯈꯪꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ DBBL 3 ꯂꯧꯈꯠꯈ꯭ꯔꯦ꯫ All Community Development Organization Moregi 32 suba Foundation Day Thoram Office asigi conference hall da ngasi pangthokre. Pangthokiba thoram aduda All Community Development Organization Moregi President TH Buddha Advisor Yumnam Syam amadi Nupi Khunai Saukhat Lamjing Lup ki President TH Jamunana thoram asigi maruoibasing oike. Amadi lup asina hogdorkhibadagi ngasi fawba leptana miyamgi damak yaifanaba tawrakiba thabak thoram singbu nahongna ningsingki. Tungda More manungda laiba ahal oiraba oirabi kiyada chana thaknaba cheng hawai thau thum yenthokki. Video conferencing ki khutang dangasi New Delhi dagi Finance Minister Nirmala Sitharamanna nipuhumdoirak suba Goods and Services Tax GST gi mifam da saruk yagadawri. GST gi oina compensation pigadaba sing state sing na matau karamna singatfam thokpa senpam sing singalakadagi haibagi matangda mifam asida khanaraba yari. Ngasi pangthokodoriba mifam asida Minister of State for Finance Anurag Thakur amadi tuan ba state amadi Union Territory singi Finance Minister sing na saruk yagani. French Open Tennis ki tarahumdoirak suba men's single title gidamak Rafael Nadal na Novak Djokovic po 3-0 amadi 8-5 da maitiba piduna Roger Federer ge kunsuba Grand Slam title ga manaba ngamhankre. Wall number 2 da leiriba Nadal gi oina Roland Garros ki oina chamarak suba ngamlaba matungda Spain masasina Andres Gimeno gi tungda khwaidagi liraba champion ama oina leiri.